ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯁꯨꯕꯥꯁ ꯀꯧꯖꯩ꯫ ꯂꯩꯐꯝꯅ ꯕꯤꯁꯦꯝꯄꯨꯔꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯄꯤ ꯆꯦꯜꯂꯝꯃꯤ꯫ ꯏꯃꯥ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯌꯥꯝꯕ ꯅꯆꯦ ꯂꯨꯍꯣꯡꯈꯤꯕ ꯆꯍꯤ ꯐꯥꯗ꯭ꯔꯤ, ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯥꯏꯗꯒꯤ ꯅꯪꯒꯤ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕ ꯁꯤꯟꯐꯝ ꯊꯧꯔꯥꯡ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤ ꯃꯇꯝ ꯀꯨꯏꯅ ꯌꯩꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯆꯥ ꯅꯨꯄꯤꯁꯤ ꯂꯧꯕꯤꯔꯔꯣꯏ, ꯅꯨꯄꯥꯗꯨꯅ ꯏꯆꯥꯁꯤ ꯃꯥꯡꯍꯜꯂꯒ ꯊꯝꯕꯤꯔꯝꯃꯦ ꯍꯥꯏꯗꯨꯅ ꯑꯁꯣꯝꯗꯒꯤꯁꯨ ꯂꯨꯍꯣꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥ ꯕꯕꯥ, ꯂꯨꯍꯣꯡꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯗ꯭ꯔꯒꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯄꯤꯛꯇꯛꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯇꯥꯃꯣꯆꯧ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯕꯥꯁ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤ ꯅꯌꯥꯝꯕ ꯈꯣꯏꯅ ꯑꯣꯏꯅ ꯍꯣꯡꯕꯤꯔꯒꯦ, ꯅꯪ ꯏꯃꯥ ꯕꯕꯥ ꯍꯣꯏꯗ ꯍꯥꯏꯔꯨꯔꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯁꯨ ꯂꯨꯍꯣꯡꯈꯤꯕꯗ ꯉꯥꯏꯔꯤ, ꯏꯃꯥꯒ ꯕꯕꯥꯒꯁꯤ ꯄꯩꯁꯥ ꯂꯩꯖꯔꯝꯃꯣꯏ, ꯅꯪꯁꯨ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯊꯕꯛ ꯁꯨꯕ ꯆꯠꯂꯨ, ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯜꯂꯨꯒꯗꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯦꯟꯗꯣꯏ ꯍꯨꯟꯗꯕ ꯌꯥꯗꯦ, ꯃꯗꯨ ꯅꯪꯅ ꯊꯕꯛ ꯆꯠꯂꯒ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯨ ꯄꯤꯛꯇꯛꯅ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯆꯠꯂꯒ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯥꯃꯣꯆꯧ ꯍꯣꯏꯗ ꯂꯣꯏꯅ ꯄꯤꯁꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯥꯃꯣꯆꯧ ꯍꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯗꯣꯏꯁꯨ ꯊꯥ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯅ ꯍꯨꯜꯂꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯁꯨ ꯑꯉꯥꯡ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯈꯔ ꯐꯣꯡꯗꯣꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯆꯥꯎꯈꯠꯄ ꯉꯝꯃꯔꯣꯏ, ꯑꯩꯁꯨ ꯏꯄꯥꯝꯗꯒꯤ ꯂꯧꯃꯟꯗꯅ ꯏꯀꯥꯏꯔꯦ, ꯏꯃꯥ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯏ, ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯝꯐꯥꯜꯗ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯊꯝꯃꯤ ꯍꯥꯏ, ꯃꯗꯨꯗ ꯏꯕꯥꯅꯤ ꯂꯩꯔꯁꯤ, ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯈꯔ ꯊꯤꯅꯕ ꯇꯧꯁꯤ, ꯅꯈꯨꯠ ꯅꯁꯥꯁꯨ ꯍꯩꯇꯕ ꯅꯠꯇꯦ, ꯑꯩꯁꯨ ꯗꯨꯀꯥꯟꯂ ꯀꯔꯤꯅꯣ ꯊꯣꯡꯒꯥꯟꯗ ꯐꯝꯃꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯁꯤ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯈꯟꯈꯤꯁꯤ, ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯦꯟꯗꯣꯏ ꯄꯨꯔꯤꯕꯅꯤ, ꯃꯇꯥꯡ ꯑꯁꯥꯏꯗ ꯑꯃꯨꯛ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯍꯥꯏꯕꯁꯤ ꯇꯥꯃꯣꯆꯧ ꯍꯣꯏ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯈ꯭ꯔꯅꯤ, ꯃꯈꯣꯏꯗꯁꯨ ꯑꯩ ꯋꯥꯔꯤ ꯑꯁꯤ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯍꯧꯗꯣꯛꯑꯒ ꯌꯦꯡꯉꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯅꯨꯄꯤꯅ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯏꯃꯥ ꯕꯕꯥ, ꯑꯩ ꯏꯝꯐꯥꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ, ꯅꯃꯧ ꯅꯨꯄꯤꯁꯨ ꯄꯨꯈ꯭ꯔꯒꯦ, ꯃꯈꯣꯏ ꯑꯥꯗ ꯏꯪꯈꯣꯜ ꯑꯃꯁꯨ ꯂꯩ ꯍꯥꯏ, ꯑꯥꯗꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯗ ꯄꯩꯁꯥ ꯊꯥꯔꯛꯀꯦ, ꯇꯥꯃꯣꯆꯧꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯈꯔ ꯍꯥꯏꯕꯤꯌꯨ, ꯑꯩꯗꯤ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯐꯔꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯕꯨ ꯅꯪ ꯂꯨꯍꯣꯡꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕꯗꯤ ꯅꯪ ꯀꯥꯎꯒꯅꯨ, ꯆꯠꯂꯣ, ꯁꯤꯗ ꯂꯩꯕꯅ ꯅꯈꯣꯏ ꯆꯥꯎꯈꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯕ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒꯤ ꯌꯨꯝꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯄꯩꯁꯥ ꯄꯨꯝꯕ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯨꯛ ꯁꯨꯛꯑꯒ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯋꯥꯈꯜꯒꯗꯤ ꯈꯔ ꯇꯥꯏꯑꯣꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯟ, ꯑꯩꯗꯤ ꯏꯝꯐꯥꯜꯗ ꯏꯪꯈꯣꯜ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯗ ꯁꯣꯔꯣꯛ ꯃꯇꯥꯏ ꯌꯨꯝꯒꯤ ꯌꯨꯝ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯖꯒꯥꯗꯒ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯣꯏ, ꯑꯗꯣ ꯅꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯍꯧꯕ ꯏꯪꯈꯣꯜ ꯑꯗꯨꯅ ꯍꯦꯟꯅ ꯃꯁꯥ ꯅꯥꯜꯂꯤ, ꯃꯐꯝꯁꯤꯗꯤ ꯎ ꯋꯥꯅ ꯃꯔꯣꯜ ꯑꯃ ꯍꯧꯔꯤꯕ, ꯏꯁꯨꯛ ꯍꯦꯛ ꯁꯣꯛꯑꯗꯅ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯅꯨꯡꯕꯥꯟ ꯊꯣꯛꯄ ꯀꯤꯖꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯅꯣꯛꯂꯛꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯌꯥꯕ ꯈꯔ ꯊꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯗꯥ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯇꯥꯔꯛꯄꯒ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡꯗ ꯎ ꯋꯥ ꯍꯧꯔꯤꯕ ꯑꯁꯣꯡꯕ ꯃꯔꯛ ꯑꯁꯤꯗ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯃꯥꯟꯗꯦ, ꯁꯣꯛꯄ꯭ꯔꯦꯛ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯡꯒꯨꯝꯕ ꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯂꯣꯛ ꯀꯪꯈꯨ ꯀꯪꯈꯨ ꯈꯨꯔꯛꯄ ꯑꯉꯛꯄ ꯃꯈꯣꯟ ꯈꯔ ꯑꯩꯅ ꯂꯥꯏꯗꯨꯛ ꯀꯠꯄ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤꯉꯩ ꯍꯦꯛꯇ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤꯇꯣꯞ ꯆꯪꯉꯤꯕꯖꯥꯔ ꯅꯠꯇ꯭ꯔꯒ ꯁꯟꯒꯨꯝꯕ ꯆꯪꯉꯤꯕꯖꯥꯔ ꯈꯟꯗꯨꯅ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯁꯨ ꯁꯥ ꯁꯟ ꯃꯤꯗꯤ ꯂꯩꯕ ꯑꯃꯠꯇ ꯎꯗꯦ꯫ ꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯈꯪꯗꯕꯅꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ, ꯍꯦꯔꯥ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ,
uwaga marang kaina hore usi hodonggumba oiramgani haisu haibani maning mayasi kharasu hena songi songbada natana yengbada isada kiba ma hekta phawi sukek so adana nongma thabak suti leiba numit amada sang ahawba ma thongaga ai mafam je sitnana mukta sengtokki hayang khaidi ai halaktringai nang kijaragadi maning mayada kaya thonu ai halakpa ngairamu hairami tawbada boijo thabangna chinmana heman khibana kholadu sengtokpa kaya hek kamamkhidi aduba nongmade isu thabak hek halakpaga mai mit khongkot hamtokpa hek loibaga sanupa adu pamdana ngayak thongan pok thoami tanja adu de lekai adu de leiba halamasu aina leiriba yumadigi thongan get adu landuna satki aduga ai ubada sumna so hairaki ibungo nakoira in college da nongna lakpado midi kaya lei hangaki madudai na pabung mi yamdi angang siga mamaga iga koy humkhak leibani ahal aduna amuk o phare phare aduna khoibo in college da leibada heibo hainabro kuirabani khoina hek khangakpadagi in college hangaga da leirakpa nakoi section na leiko hairamduna ahal adu chu satki madudai su kaya henba wakan khandana hoit pabung leijawre hairamaga aisu amuk thongan get adu lonselamaga imungda hek changake tawrakpada ahal oirabi hanubi ama ikhol mataida hoba noba panbi amagi makhongda tamna tamna mami sami changki madu urubada numit adu daisu isada nahan ke phawdaba aki tujungba mai sada phawraki aina pamliba piklibe sanupa asisu nahan ke tawdaba mongda themba yadana kanna kapkhalaki aisu sanupa na kapudu tadaba makai adomna munna yengduna lei tanja adu daigi nupisu imungdagi hathu atu senthoraki aduga aingonda sumna hairaki kaidawrake sumang aduda sapyungna leptuna leiriduna lao imungda sango angang du supuro aidi papu pakhalure mapandagi kanna laurakpaduda napana sa amama marag aduda tusalaboy ningore hairaki maduda ichu isada tarang marang amada imungda sangasi lao nangsu sango hairamduna tung on duna isu noba makhong adomda yenga kay imungda sangaki aigi matodu daigi nupinasu kaidawrake haiduna amuk hangaki maduda isu karisu tawdi hayengdi thabak lepthoaga inkholase sengtoktaba yararoi songmankhre nubidangbu takrabadi uwa horiba maraka somda hek yengselubada karino mitta maseng marang puda ui sade yamna hainade hayengdi ai thabak lepani hairami aigi nupina somu nangna adugi wafam hairakpasi kuire sengtokpra haidi sukseng sengtokti nangna thokpa tawro hairaki phanaina sumnai kholadu da songiba mafam adu sengtokke hek khanjarabasu matamadu hek yorpaga karigino khangde sade tanba madi kona tawrage haiduna hekta khalaki numit adu da su thaba ama natraga ma hekta laki adubu nongmadi aina thaba khalakpada kholadu sitna ba makai ikokokna sengtoaga leiramki madu ubada isu punganga ami imungda sangaga aigi nupida su inkholasi kanana sengtongge hangbada aigi nupina noktuna sumna khumaki nangne inkholasi sengni hairaga sukseng sengtoktabaduda yumgi dada hoi laaga mi su khara nektuna inkholasi sengbirambani uwaga si masaloina thabirami si oiragadi ibani na numidang hek tarpaga pungkida kijaribasi kharadi pharani yengotu hojikti inkholasi ikokoaga yengmada kaya phajaraba hairaki aina mu as onthongnei kaikhreda ibai hoina sengtokpiramaba phare adu aisu nakhoi agi thaba engkhang thorakpada ai amuk salaga mateng pangbiruba haiduni hairami masigi matung sai sing tuaga phamungda change hek tawrakpada chakhum lomdagi hingai manangumba biri manangumba yamna hainadaba manamama aigi nupi gaigana namakhi matawadu daisu karaidagi cheliba manamno haiduna chakhumda changduna ngahak leppaga yengami adubu angakpa kiba mataw amada chakhumge thongna wadudagi yengmada kiraba ahlama angonda munne yengduna leiramki aisu madu urubada hingaduda isada pakhatmat khiduna khonjen thongna lawbo phonga mamkhidi isada hik jingduna yamna wana aigi nupi bu kaurami aigi nupi chu chakhumda changaktuna aina oirami ba mataw aduda pakhatuna dada nang kaidawrake hangaki maduda ijo thongna wadomna khut thinduna asida ahlama leirami nang thongna wasi amukta lonselu chu hairami madudagi aigi nupina thongna wadu lonselamaga chakhumgi mai muthalamduna ibani khoigi kada changaki aduga aina sumna su hairami isan nang asai thongna wasi lonselamdabra hangami aigi nupina amuk dada
ꯑꯩꯗꯤ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯀꯌꯥ ꯇꯣꯏꯅ ꯍꯥꯡꯗꯣꯛꯀꯟꯗꯦ, ꯀꯤꯖꯩ ꯍꯥꯏꯗꯨꯅ꯫ ꯑꯗꯣ ꯉꯁꯥꯏ ꯆꯥꯛꯈꯨꯝꯗ ꯀꯔꯤꯅꯣ ꯊꯦꯡꯅꯔꯛꯏꯗꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯗ ꯇꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯇꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯂꯣꯛ ꯀꯥꯡꯈꯨ ꯈꯨꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯀꯤꯕ ꯃꯇꯧ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯛꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯇꯩ ꯏꯅꯥꯎꯁꯨ ꯀꯤꯗꯨꯅ ꯁꯨꯃꯥꯡꯗ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯟ, ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯃꯅꯤ꯫ ꯈꯣꯜ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯠꯇ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯎꯔꯒꯗ ꯂꯩꯔꯦ꯫ ꯃꯤꯔ ꯂꯥꯏꯔꯁꯨ ꯈꯪꯗꯦ꯫ ꯑꯩꯅ ꯈꯟꯕꯗ ꯉꯔꯥꯡ ꯏꯕꯥꯏꯍꯣꯏ ꯂꯥꯛꯑꯒ ꯈꯣꯜ ꯑꯁꯤ ꯁꯦꯡꯇꯣꯛꯄꯗ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯈꯔ ꯁꯣꯛꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯈꯣꯜ ꯑꯁꯤ ꯁꯦꯡꯇꯣꯛꯑꯒ ꯍꯦꯛ ꯈꯜꯂꯛꯄꯒ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯑꯗꯣ ꯅꯪ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯗ ꯄꯥꯎ ꯑꯃꯨꯛꯇ ꯍꯥꯏꯈꯣ꯫ ꯉꯁꯤ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯑꯍꯜꯁꯤꯡꯒ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯇꯥꯟꯅꯍꯧꯕꯅ ꯐꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ, ꯍꯣꯏ ꯗꯗꯥ, ꯑꯩ ꯌꯨꯝꯂꯣꯝꯒꯤ ꯏꯃꯥ ꯕꯕꯥꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯏꯅꯦ ꯃꯤꯀꯨꯗ ꯂꯣꯏꯅ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ-ꯉꯛꯈꯤ, ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯨꯝꯃꯛꯈꯤ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯃꯗꯨꯒꯤꯔꯁꯨ ꯈꯪꯗꯦ, ꯅꯈꯣꯏ ꯅꯕꯥꯏꯁꯨ ꯏꯪꯈꯣꯜ ꯑꯗꯨ ꯍꯦꯛ ꯁꯦꯡꯉꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯆꯥꯛꯄꯧ ꯆꯥꯗꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯏꯃꯥꯅꯗꯤ ꯊꯕꯛ ꯈꯔ ꯁꯨꯔꯨꯕꯒꯤ ꯋꯥꯗꯅ ꯇꯧꯖꯔꯤꯕꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯐꯥꯎ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤ꯫ ꯐꯔꯦ, ꯑꯗꯣ ꯅꯈꯣꯏ ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨ꯫ ꯏꯃꯥ ꯍꯧꯖꯤꯛ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯤ ꯍꯥꯟꯅ ꯌꯦꯡꯊꯣꯛꯄꯤꯔꯒꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯈꯣꯏꯒꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯁꯣꯝꯗꯁꯨ ꯏꯕꯥꯏꯁꯨ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯕꯕꯥ ꯍꯣꯏꯁꯨ ꯂꯥꯛꯈꯤꯗꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯏꯀꯣꯛ ꯀꯣꯛꯅ ꯁꯦꯡꯇꯣꯛꯂꯨꯕꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯃꯅꯤꯡ ꯃꯌꯥꯗꯁꯨ ꯁꯟ ꯏꯔꯣꯏ ꯋꯥꯏꯅꯕꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯃꯗꯤ ꯑꯍꯜ ꯑꯃꯅ ꯂꯣꯛ ꯀꯥꯡꯈꯨ ꯈꯨꯔꯒ ꯏꯀꯣꯏ ꯀꯣꯏꯅ ꯆꯠꯂꯒ ꯂꯩꯕꯒꯤ ꯃꯈꯣꯟ ꯀꯌꯥꯁꯦ ꯇꯥꯔꯛꯈꯤ꯫ ꯏꯇꯩ-ꯏꯅꯥꯎꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯗꯕ ꯃꯈꯩ ꯅꯣꯡꯉꯥꯟꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯆꯟꯅꯁꯨ ꯃꯄꯥꯝꯂꯣꯝꯗ ꯀꯞꯇꯨꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ, ꯑꯍꯤꯡ 2 ꯁꯨꯖꯜꯂꯛꯂꯦ ꯇꯨꯝꯗꯕ, ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3-4 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯆꯟꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ꯫ ꯍꯥꯏꯁ, ꯃꯁꯤꯗꯤ ꯀꯔꯤꯅꯣ? ꯑꯥꯗ ꯑꯍꯜ ꯑꯃ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯅꯅꯤ ꯃꯈꯣꯏꯅ ꯀꯤꯔꯤꯕꯁꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯗ ꯑꯍꯜ ꯑꯃꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯜꯂꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯁꯨ ꯅꯠꯇꯦ, ꯊꯥꯏꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯃꯒꯤ ꯊꯋꯥꯏꯅꯤ꯫ ꯐꯔꯦ, ꯑꯩ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯃꯒ ꯇꯥꯟꯈꯤꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯍꯥꯟꯅ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯆꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯨꯃꯥꯡꯗ ꯂꯥꯏꯗꯨꯛ ꯀꯦꯟꯗꯜ ꯊꯥꯗꯨꯅ ꯄꯥꯛꯊꯗꯨꯅ ꯏꯁꯣꯔꯒꯤ ꯙ꯭ꯌꯥꯟ ꯇꯧꯔꯤꯉꯩ ꯏꯆꯟꯒꯤ ꯃꯃꯥꯡꯗ ꯇꯁꯦꯡ ꯁꯌꯦꯡ ꯑꯣꯏꯅ ꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯂꯥꯏꯇꯤꯟ ꯐꯅ ꯈꯣꯏꯔꯝꯃꯒꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯒ ꯍꯜꯂꯛꯈꯤ꯫ ꯀꯣꯟꯅ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯉꯨꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ꯫ ꯏꯪꯈꯣꯜ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯍꯟ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯍꯅꯨꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯑꯣꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯣꯂꯣꯏꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯀꯧꯗꯨꯅ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯜꯂꯒ ꯆꯠꯄ ꯐꯥꯎ ꯀꯤꯅꯔꯝꯃꯤ꯫ ꯃꯗꯨꯅꯅꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯔꯝꯃꯤꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫